Norris Windona Sandok Seriba Nimidangi Pauming, Tabidiba Singbu, Jan Mabamna Kurumjari, Hausik Pau Sandokna Bizari. Manipuri Hausik Oriba, Film Gimatangda, New Delhi da, Awang Bataki mi from Amapang Tokre, Home Minister Amit Shah Chair Lojana, Haukiba Nimita Pang Tokiba mi from Aduda, Manipur da President's Rule Makatana Sangtan Nabagi Matangda, Kanaki Hainat Hazabaya Pau Amagi, Matuk Ina Hari, Pung Ani Hena closed door da Funkiba mi from Aduda, Manipur da Oriba, Law and Order Gifivum, Security Arrangement Gimatang, Amadi IDP Singi Rehabilitation Gimatangda, Kanaki Haina, Pau Asina Makatari. Awang Mataki Mifam Aduda, Manipuri Governor 𝐋𝐢𝐯𝐞 Security Advisor Kuldeep Singh, DCP Razib Singh Amadi, Chief Secretary Punit Goel Sarugaki, Panbayai Lakliba February Thagitang, Tara Humdoida, Manipurda President's Rule, Chatnarakpa, Chahi Ama Mapung Fagadoribani, State Asida Kumjalis Sangani Kunhumdoidagi, Haurakiba, Maitei Amadi Kuki Furufki Marakta Thokpa, Haurak Kiba Irang Namaram Oraga Relief Camp to later Kiba Mio Listing Homefugi Manunda, Hausik Su Mio Listing Yankairom Relief Camp Sing that lady. How Kiba Jahigi December Tada Masagiyumda Hanjinba Pung Kunmari Fajungaida Ino Nona no make capsule Lakibagi Todoksu, Tokiba Laikrabani. Census 2026-27 asi Manipur gi oina di NRC tawduna illegal immigrants sing mapung fana khandokjuna magi maramda lankidri fawba census tawa yaroi haina miam punna lepminasi haina social worker Sanjoy Ahanthemna fogdorakli Sanjoy Ahanthemna press thadropa video footage samadam hakna makhatana hai January tang anida Manipur lengakna extraordinary gazette notification ama thokjuna state asida census tawna na ba lokhalakliba khongthang asi yamna laibak Tivani, Home Ministry Oinasu Karigumba State Amada Law and Order Gifibam Fataba, State Manungi Oiba Sarang Naba Fibam Lairaba, 𝐶𝐢𝐯𝐞 𝐍𝐿𝐴 Laiba Matamda Census Practice Taptagadabani Haiba, Directive Sing Lady Bani Amadi Karigumba Census Conduct Tawgadaba Mafam Amada, Safety Risks Population Displacement Amadi Lack of Public Cooperation Hariba, Fibam Sing Asi Laiba Mafam Singda Mhausana Census Tawgada Achumba Data, Fangba ngamoidaba maramna census tawbada kudung charoi haiba general conditions sing sulei haiba wafam thamlakli makna makhatana Manipur dagi Myanmaris amadi Bangladeshi illegal immigrants sing mapung fana NRC tawduna khandok triba fawa Manipur da census tawfam thokte Hausik state asida miyang gi lenga kamasu leitaba maramna state assembly na natroga state government na census postpone tawna ba waref lauraga center lengakta Taksin Gadabasu State Asida Popular Government Laitaba Maramna, Madugi Kudong Chabasu Laite, Maramasina Lamdamasigi Akang Hai Intellectual Sing, Academician Sing Amadi CSO Singna, Miyam Gakutsam Naraga NRC Tawduna Illegal Immigrants Sing Mapung Fana Maramda, Halan Kidri Fawa Census Toba Yaroi Haina Miyam Hupna, Protest Tawduna Lamdam Asigi, Tunglam Jatki Hiram Kuding Makta Akaiba Awabakaya Pirakadaba Census Asit Ting Hosi Haina Appeal Tarakli. State Nagaland Hajabatare 2001 the Makogi the house listing and the village survey how about the Akogi Nagaland gi tongan bo organization kaya na boycott tor pudigi census se yai thokibulei aduna hoje koi Manipur da mayam na hena khangnare madudi akoi Manipur da hoje 2023 gi May gi tang ahum da gi thore iba Irang conflict situation akoi gi yamna large scale of population sing aikogi displaced tawga leiri masidai sida census tawwa haibasi maitei gi khul kayama census sida yauraroi mi kayama su yauraroi mi listing kayama yauraroi mafam duda akoi maitei taramba khun sing gi chochampu adudagi dia in hanchu haijagre aikogi se more aduga kangpokpi amasung aikogi singi district singa Loan and Tariba, Maitei Kunsing, totally displaced over Tongan district Singi, Mayama Mosi Infal area, the Manipur Tongan Mapunda, Sarkana Hang, but relief camps in the lady. So many scattered Todana, displaced over the large scales of population sing, displaced over Mapunda, could the census set over the Buni, state to get law and order people, Pataba unrest over. I would the Adugumba Equigi support the situation or support over the Mapunda, census to the Buni Haiba. Ministry of Home Affairs ki yedugumba directives leading hai laina akoi Manipur da
ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯅꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯕꯥꯎꯟꯗꯔꯤꯁꯤꯡ ꯁꯕ ꯗꯤꯕꯤꯖꯟꯁꯤꯡ ꯑꯃꯁꯨꯡ ꯚꯤꯂꯦꯖꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯡꯁꯤ ꯐ꯭रीꯖ ꯇꯧꯔꯒ ꯁꯦꯟꯁꯁ ꯇꯧꯅꯅꯕ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯄꯣꯠ ꯑꯃꯅꯤ 2027ꯗ ꯇꯧꯒꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤꯅ ꯑꯇꯣꯞꯄꯗ ꯁꯦꯟꯁꯁ ꯇꯧꯈꯤꯗꯕ ꯄꯣꯁꯄꯣꯟ ꯇꯧꯈꯤꯕ ꯗꯤꯂꯦ ꯇꯧꯈꯤꯕ ꯇꯣꯇꯦꯜꯂꯤ ꯀꯟꯗꯛ ꯇꯧꯈꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯒꯃꯦꯟꯠ ꯑꯃꯁꯨ ꯂꯩꯇꯕꯅꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯤꯔꯝꯁꯤꯗꯩꯁꯤꯗ ꯋꯥꯔꯦꯞ ꯂꯧꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯑꯁꯤ ꯇꯧꯗꯅꯕ ꯄꯣꯁꯄꯣꯟ ꯇꯧꯅꯅꯕ ꯍꯥꯏꯒꯗꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ BDF singi demand maram chaba demand ni haina state government na hairagasu Bibidre haina Thobal District VDF Welfare Association gi maikedi fongdorakli Association asigi Publicity Secretary Laishram Navadev na kutjek piduna thadrokpa cherol amada VDF singna matam gi lengakta tanduna lakpa demand sing maru oina matam ga chunaba pay structure stembinaba service regularization tabinaba amadi Section 18 Police Act 1861 implement tawinaba memorandum kaya thazinduna haizaduna lakpani adubu VDF singna taliba demand asi maram chaba demand oi haina government na haibadi hairaga taliba demand singasi thavak oinadi ontok pidana leiri government ki wafam khudingmak thavak oina ontok pidrogadi VDF member kaya society forward togani haiba wafam kaya ama leire Central Committee na chandiba thas gi tang 13 mass rally ama Imphal mayonda chatnaba siliba sida Thobal district ki member khudingmak su yaunaba thaurang tawduna leire Leipaki law and order ngak sen bada achoba daita loriba VDF singbu state government na hanthaba mityeng amada yengbiba masina VDF mayamgi thamoida pendaba kaya na pik thale uniform set chaduna amadi khutta khulai paiduna hingnungthil khaidana duty tawzariba VDF singi demand athubada pitok piduna VDF singna mahusagum duty da hanbinaba makata na appeal tawrakle Janambam Ningol Khaidem Ongbi Chawba Devi gi mihat ki mayokta yaningdaba fongdoktuna miyam gi oiba peace rally ama chatkre JSC against the brutal murder of Janambam Ningol Khaidem Ongbi Chawba Devi na Selangduna chatkiba peace rally adu mapung oina iram sifai lerak asang badagi wangoi keitel community hall fawa chatki tongan ba maikei singdagi haibadi Lakshmi Bazar maikei dagi samurok maikei dagi amadi wangoi maikei singdagi su yamlaba miyam kaya laknaduna peace rally aduda saruyaki maikei dagi laknakiba miyam sing aroibada wangoi keitel community hall da pullaba matung wangoi keitel community hall da miyam gi oiba mifam amasu pangtokre hariba miyam gi mifam aduda tongan ba maikei singdagi lakiba club Meira Paibi tongan ba nupi loop sing Universal Mother Organization UMO mayai lambi Meira Paibi singi apunba love salai apunba nupi lamjing love amadi atai atopa organization kaya gi mute singna misi asigi matangda pendaba nungaitaba kaya fongdoki mifam aduda yaukiba miyamna tongan ba waref kaya aroibada punna lominnaki amadi government amadi mari lenaba authority ki pungning su chingsinki Hamzariba demand sing di ahanbada niyarpada chenaba khudimak athubada putho anisubada police na masani gi statement athuba matamda lawgadabani ahum subada bisi asigi achumba langalangjin puthokti phawba asibak chang lawroi machine khoi hojik GSC na yam kan tawriba demand sing se the hauji photo police sathiba na hauji phawba penba oide makoi ani sina api aroi bin habi yaroi machigi chapchaba langalangjin hariba mi ani sina nata halami mi asigi chapchaba langalangjin oiba prop hauji phawba akhoi da watte machi khoi yaning kai machi pura mana kangkadogni police na su kangkadogni media na su kangkadogni achuba mi amu ta hat pi ablo machi akhoi na kaidong su yaroi achuba wain pangdi phawba akhoi na kaidong su lep palai roi achuba changthai gi ni akal makha ke agi khongjang chodra ki laki gi ni GSC dagi machi media na pura muti handio
deadline period kadra formal da lengawa police na piriba magi rimangi mata merwe baga masai matungda akiba banglaba dima kongjang jeng tagsilak kana habase police team apam da pong tamle makoi mathok tau ain habase neba ngang namane neba mangna banate habase police sing da khangalo maram ni masi makoi mathaune ni haliba phangabane makoi mari khangabane achi phawda interrogation tau bungum da habase police ke khwaja kya chaung asoi ba mane habase GSC ki mai kai de thamjare mastermind oi bese kanano machi puthokna makhweni ne talo shalwai bi aplo arap de gyan ko madala ga halaga machi kanana silib na khudin tarang oi banoche kangandana police ne tahar ga koni yagdo machi ki mastermind police ne puthokda bane machi ne khoi GSC mai kai torbe di manache Lagliba tang mga ningthokaba numitagi hengang ibado Marzing Polo Farm Road ase numit kuntrani ki oina lambi thinglagani hari 𝐷𝐶𝐶𝐞𝐲𝐴𝐬 gi road safety officer 𝐂𝐢𝐯𝐿 meidina khojek biduna thadrok pachirol amada hengang ibado Marzing statue singkhongdagi hauraga hengang matai chingya fawba Rigid Prepman Short Panel Concrete SPC Thagadaba Maramna Lambi Asida Gari Satok Sasin Pumba Thinglagani Saukha Thorangi Thavak Asina Maram Ojuna Lining Laishangi Thavak Thoramda Apanba Oibagi Damak Miyam Nangakpinaba Cherol Asida Fongdurakli Wangoi Jalaiba Ivoton Memorial Academy ki Oja Singamadi Mahairoi Singal Lunina Leisang Khong Dalaiba Kabuikhuda Ngamzaba Polam Sing Puduna Gaan-Ngai gi Thoramda Sarugyakre Thoramadu Sarugyaba Lakiba School gi Chairman Wahingbam Jadumanina Paumi Singaunaba Amada Fongdokibada Thainadagi Ipa Ipu Singna Chatnaduna Lakpa Liklam Haugalakliba Angang Singda Khanghanaba Amadi Manipurda Tongan ba Tribe Kontramari Amadi Maidei Pangal Sing Punnapun Sinduna Apunbagi Saktam Amana Sagat Palamdamgi Wakalon adu angang singda khanghanabagi damakta Puatlanduna Gaan-Ngai gi Thoram Sarugyabani haiba wafam thamki loinana leisangkhong kabuikhuldagi sanamcha gangmeina Puatlandba lakpagi damak thagatpa fongdokiba danatana thawong asina ching amadi tamgi marida hena chatsin hanba ngamlagani haiba wafam thamki redefine to changin khangaraga Madugi Pandamda integrity through culture, integrity through religion, integrity through economy. Si paikat bagi uning the power level lagi. School yang singjiga parents sing di wajah sing sige loina nanga sige hamara Gaan-Ngai sige participate to ulak. Adua Gaan-Ngai gi uji cakam Gaan-Ngai kumai lakpaje. Sidi kabugiri amatanga raba festival ne. Yes. Festival ji lakpaje da uji meti medi kabugi lengai ba mari sida masi pola liba iboton memorial academy pola baje. Masi da kari aset ba hena session ba mari man lai hena lakadra hebi mata kin thambi. Yes, madudi kai haimi akoi chai kudin di moi amdang lakpasida metai singa participate toba moi na su so padam na mathang thagi kainoda hairengi punimada lainok thanamaida ching haibada inna haimi nagumda si tana thana yada mari si sagat lagadi akoina sagat budo tungi angang singna kothang naina akoina madugi tradition do utharaga chalogadi Manipur will remain as it is. No force can destroy our ado sumaina Poland ba khotpa maintain Poland ba khotpa ubi sina men haidalwa masida hena nusina bagi Gaan-Ngai nusina nusina ba achet pa mari ma ena lakadra la de sumaina sum toro ya koi amaga phum ga nusi chana bagi changje masi helakadra sam tangye ki thambu ado hoi asmasi sumaina amaga sumaina sahi khudingi ko sigi kumai phiong lebisida asongi koi metai sinau singi saitegi suko main laknaraga tobosidi aidi shanti gi kanu legadra ne khali ko amaga nuksina bi samsu hingalakani ko shanti gi kanu su koi gi Manipur da akoi aujiki yang thoi mayam se masi akoi na
Ngasi Yaripok Thambalnu Sahitya Marufki Kuntrahumdoi Suba Foundation Day Pangtokre. Hariba Foundation Day Aduda MPCC ki President 𝐶𝐞𝐰𝐬 Chief Guest Thambalnu Sahitya Maruf Kam Library ki President Rajendra Mutumna President Amadi Nongmaitem Kiran Kumar former convener Manipuri Language Advisory Board Sahitya Academy New Delhi na Guest of Honor Oijuna Tharamadu Pangtoki Tharamaduda Raghuvir Tiyamna Iba Seringi Lairik Numidang Wairam Sida Amadi MF Rahman na Iba Warimachagi Lairik Achetpa Marisu Haunabi Matung Inna MPCC ki President 𝐶𝐞𝐰𝐬 Fonki MF Rahman na Iba Achetpa Mari Hariba Warimachagi Lairik Asi Kanglov ki Irang na may hauraba iramda masida matau karamna ing tapa purakadagi haibagi lamzing mayra amagi saklon lauriba wari machagi lairik ni hari Mioiba Kunaina Mahai Masing Tamliba Asi Masagi Kanaba Fangnaba Natraga Thavak Taunaba Kakinate Masi Sotaraba Kunai Amada Thengnariba Safu 𝗔𝗡𝗖𝐻𝐽 Pakhum Puthokpa Amadi Mayuknaba Haibasisu Mathautai Haina Democratic Students Alliance of Manipur Dasamgi President Mayengbam Somorzit Maitena Fongdokre Wafamasing Asi DM Campus te Leiba JN Dance Academy da Pangtokiba Loop Asigi Kunmari Suba Foundation Day Palan Tharamga Mari Lenina Fongdokibani Magna Makha Taraduna Kam Thingna Fibam Soklaba Kunai Amabu Afaba Kunai Ama Ohilakpa Haibasi Education Kaktana Ngamgani Habigi Thazaba Sigal Lonina Alliance Asina Cultivating Change from Education to Action Haiba Timda Pangtokliba Tharam Asigi Makha Chatharakpa Matam Singda Mairoi Kunaida Ngasi Makoina Mahitam Libasi, Masagi Kaki Nuainaba Natraga Tavak Fangnaba Kaki Nate, Iraibag Iramdam Kunai Asigi Wakal Kalhanba Tarabadi, Ngasi Tengnariba Safu 𝗔𝗡𝗖𝗙 Asigi Pakum Amasoidana, Piba Ngamgani Haiki, Amadi Lakadoriba Matam Singda Hariba Tavak Toram Singasida, Alliance Asina Kong Tangzinaba Sem Sare Haina Wafamsu, Fongdoki, Lonina Ngasi Lamda Masida, Lairiba Private School Singda Lairiba Oja Singasibu. Asigi oiba thagi tolop pibagi niyom asi lengakna meeting sangduna matamga chusinnaba maongda piduna oja singna thengnariba khudong chadaba sing asisu koknaba honabagi tangai fadabasu lei haiba wafamsu fongdoki Wazasing Mayrosing Mama Passing Kulai Kai Mayamda Education Haibasigi over Sigi Maruba Amasung Masigi Wahantoksi Amuhana Queen and Naminabagi Matok Kaso by Kananaba or Honanaba Sam Saraga Lazare Havana Masi Foundation Sigamari and Namyanda Tanzari Adana Masigi Malian Lendam Chile Sinaba Mam Sigi Pokum Piba Lamba as he silences Mamsi response some Piba Masi Akubi Tangai Fadraba Mani Adana Masigi and Maru was response in the Piga Habi some Habisimana Sinaba Kumaksigi Pokumama Piba Lamba London Mayamatin Kunayama when she whenever the Makta education Habasuma Wakolon Sida when Yam Puna when Hena Sasuna Wakolon Chinchilaga Tamuasi Havana. Hi, Nasi, the Sami Kumari Suba Foundation is the 2002 Link Kalamatum 3 Digi. We left in the period of luxury, but you must own Kongang Tabe what we some Chima Kaya, what Harry Kamari Basumba, what she was the Kaksingi, but Miss School Hariba, private school gi. Manipuri have subjects the Tapi the Billy was Dr. 𝗔𝗡𝗖𝐻𝐽 𝐁𝐫𝐴 I was asked the Pula Chagre. Koi what's he mean the government private Havadi modulator. The same Ojamo in a mana, my reason the Tapi Tambi, Boka Lunana. Mana could Kunai see the Magi P contribution to one Magi is subject to the order sooner Tavana Mana Lava Magilam the Maduga Kogi Labor Tonton Hiram to the Mana P contribution Doko committee Pugna Young Silava Matumba what Tarabo was asking to be Mandi Kangalakanda Koi Pisabani
अदुगा हुजिक प्राइवेट स्कूल की मतंग लागना चुम्मी कोई मणिपुर की हुजिक लेरिबा अपुन बे स्कूल एजुकेशन की 70-75% भी प्राइवेट स्कूल की सेक्टर सिदा ना कोई मगनोसिन तंबीबा की पोस्ट तौरी अदुगा मसिदा तापी तंबीरी ओजा सिंह सिगी मरक्तगी कोई मागी तौहल्लीब थबकसिगा मागी पीरिबा सैलरीसिगा चानदबगी इशूसी अदुम तोयना थोई लोयना नंगासागी हंबीबदुदा अकोगी इवन हुजिकी डिजिटल की कनो मतमसिदा अकोगी मागी मोड ऑफ पेमेंट मागी सैलरी की कनोसी अकोगी बैंक अकाउंट तौदबा कैश ओयना तौबगुंबगी पोसी लेबिसिना नंगासागी मागी Department of Social Welfare Manipur amadi Nawyok Naukon Foundation ga khutsam naduna Psychosocial Support and Enrichment Program for Children Habihiramda numitare ni chupna chathagadaba angang singi oiba non-residential winter camp amangasi Langol Game Village ta leiba Punsikol Development Association की कैंपस हौदोखरे अंगांग सिंगदा लेमना थांग ता ताकपी तंबीबा ओइना चथगदौरिबा कैंप असगी हौदोकपगी थौरम अदुदा सना कोनुंगी अंगोम निंगथौ अंगोम पोइरेतो ना थैबा मिथुंग अमदी अतै मरु ओइबा मियोय सिंगना अखनबा मिथुंग लेम ओइना सरुग्याखी Mayang Imphal Police Station की OC Dhiras Kumar की मफमदा UMPYO ना कंप्लेन अमा थंगतख्रे United Meitei Pangal Youth Organization UMPYO की President Riyazuddin Bogi Mayum ना खुतियक पीदुना थंगतकिबा वकत अदुदा UMPYO ना इरोंग मयाय लेकाई दलैबा मद्रासा दारुल यतमा वाल मसाकिन orphan home da UMPYO की President amadi थौमी सिंगल लोनिना मद्रासा की फिल्म येंगसिनकी amadi ngamzaba mating pangbagi video record news channel kayada haphanki channel singi manungda Lilong Bulletin haiba Facebook page amadasu haphanki hariba Facebook page asida MD Faruk HF haiba account amadagi organization ga mari leinadaba comment tawduna iraki tungda miyoy asiga wakal taminna krabasu makatana UMPYO gi President kamai gi mai sokpa yaba thabak sing jatharakpana mahaki mathakta logi oiba action lokhat pina bagi dama complaint thangat bani hari United Meitei Pangal Youth Organization UMPYO की थौमी सिंगना ईगी तेंगबांग पीख्रे खेलाव खोंग मयाय लेकाइदगी मतम कुइनदगी किडनी अनिमक फेल ओइरगा लेरकलबा MD Arif Khan दा UMPYO की थौमी सिंगना ईगी तेंगबांग तौखिबनी पनबयाय नुमित निनी की ममांगदगी ब्लड यूनिट अनि फंगदना लेरकपा अदु ngasi UMPYO की General Secretary Dilwar Arivam Finance Secretary Said Abdul Aziz Amadi Organization Secretary MD Faris na blood unit ani piram ki hari Armed Forces Ex-Servicemen Welfare Association Afeswa Thobal gi jai gi oina pangthokpa get together gi thoram ngarang khangabok part 1 Sanilo Leikai Jalaiba retired Subejar N Sunsun gi yumda pangthokre thoram aduda Afeswa gi President retired Wing Commander AK Devendra Jila Sainik Board ki Secretary Honorary Captain S Yaima Afeswa gi Secretary retired Subejar 𝐶𝐢𝐯𝐿 amadi Cashier retired Havildar L Babu Chauba yauna Afeswa gi nupa amadi nupi members kayana sarugyaki thoram gi mapung oiba sarukama oina Afeswa da nauna yaraklaba anoba members singbu taramna okpagal loinina sakhang maikhang naki amadi Afeswa gi widow singna nupa members singda sal kudol tamduna anoba chahi gi nungaiba phongdoki Afeswa gi Secretary retired Subedar 𝐶𝐢𝐯𝐿 nauna Afeswa da yaraklaba members singbu taramna oktuna Nungaiba Fongdok Pakalunina Jay Kudingi Afeswa gi nupa members singna widow members singda Kudol Tamlamba Adu Jay Asiki Oinadi widow singna Mabung Mokpagi Kanduna Kudol Tambibagi Damak Apenba Wafam Kaya Fongdoki Amadi Anowa Jay na Lakpada Pumna Makta Yaifa Pausel Piki Apisa Avana Kogi Association Jida अनौबा सार खरा चंगपगी कोइना वेलकम तौजबनी मासिदैजिदा अखोगी बी नारी विड्रो कांगोना अखोगो खितंग मुखि चानाना चाही हौपजिदा नुंगाइना लैनबगिदमक्ता अखोगी फंक्शन असि पांथोकजबा लैनाना कोइदा खितंग नमजबा कच्चाबनी
Gandhi National Rural Employment Guarantee Act MG Narega Thobal District na 𝐶𝐢𝐯𝐸 Lisangani Kuntaru ki wall calendar among asi Fongkri Thobal DC Office Complex Talaiba District Program Coordinator ki Office Sapang Tukpa Chamatharam Amada District Program Coordinator Fry Latpam Bawananda Sarmana wall calendar adu Haunabi Matung Inna Fongle Haina Lautoki Calendar Fombagi Tharamadada Program Officers Executive Engineer, Project Officer, Training Coordinator, amadi Assistant Project Officer na chingba sing su saruyaki. Hariba calendar aduda MG Narega gi oiba maru oiba numit sing haptuna job card holders singda gyan tahanaba information kaya yauri. Hairok apunba Maira Paibi Safong Lakibagi Anirak Suba Mapokumon Tharam ngasi Hairok Part 2 Bamo Lekagi Mipun Sangda Pangtokre Hairok Ngasigi Thauramadu Hairok PS ki Officer in Charge Lay Mapopom Amit Kumar Hairok Part 2 GP ki Chairperson Thokchom Premzid MS Cha Thawal District ki President Oiriba Kotagi Nahanagi President Laisram Joy Kumar Maidei Hairok Apunba Club ki Pautak Loy Moirangthem Rameshwar Club Asimak ki President Wahengbam Jivan Hairok Apunba Maira Paibi ki Pautak Loy Singh M Gambini E Fazabi Amadi Ikop Ningthau VLF ki Secretary and Prativala Devi na President Members Singh Oina Sargyaki Ngasigi Thauramadu Mari Lenina Hairok Apunba Maira Paibi ki Convener Khundongbam Gunamani Leimana Haikibada Manipur gi lengak pariba singna thubada NRC chana hallu NRC tawdringai mikok thiba gi thabak Chatharagani hariba wafam Hairok Apunba Maira Paibi na yabang ngamloi loinina Manipur da lariba Maira Paibi loop singamadi CSO pumbasu amato oina punsinduna thavak tawminaba tangai fade haina fongdoki Thauramadu da sarugya kiba Hairok Apunba Club ki Convener TH Sanjarani Devi na atuba matamda lamdam asida tangdu leitaba hanjin halbiduna ingna chikna leiba lamdam ama ohinnaba lengak na hotnabiu loinina leiba ki aruba tanfam singda amatta oina lepminnaduna thavak tawmina si haiba wafam thamki loinina ngasigi Thauramadu gi manung channa Hairok ki tongan ba mafamdagi lakpiba chahi marifu gi mathakta leiba hal oiraba nupa nupi singda ningtham khudol oina kambal amamang khudol tamki Singda haijaningbagi hojik NRC chatlangiba aduga makha talakada aikoina hojik census ise aikoi prajana yaningde haibu kholaudo aikoi ngasi pijani ngasi aikoina tawriba tawjari bose aikoi mayam punsindanaba Manipur da leriba Maira Paibi aduga CSO mayam punsindanabagi damakta aikoina siba foundation gese tawjabani makha kullo barabagi mayam jinjaraga aikoina thomsida samba kudol sahi baru manga beri mathun mathun leba manga mathun leba anjaraga hansin da samsa bakudol khara ki policy ko pangthuk sagi aduga baruina akoina bonsigi andamdi akoi amato oina akoi gi lebak sida orka da crime di program ka da amato ni ni lerba ngapina si haba ko sida akoi ko na ka ki Imphal West District ki manung chanalaiba Moidangpok Khunau Mayalekai gi Ward number 6 member Elangbam Ivohal Maidega AGC Manipur State ka khutsam naraga LPG gas consumer singda LPG gas asi matau karamna sizinnagadagi amadi Khudong thiba kayadagi matau karamna ngaktokadagi habigi matangda mass awareness cum training program ama Moidangpok Khunau Mayalekai community hall da pangthokre hariba awareness program adugi mangoinana AGC Manipur State ki Film assistance to Oriba Manipur film ki comedy amasu Oriba Happy Rajana entertainment program amasu pangthoki loinina ngasigi awareness program aduga mari lenina AGC Manipur State ki manager SS Joy Prakash na haikibada LPG gas haiba asi nupi oibi singi yamna maru oiba khangzandaba yahai haizandaba yadaba amani maramdi imung amagi sak thongba da sizinariba LPG gas asigi Nungtigi season nariba amani hariba gas asibu lamdam asigi nupi oibi singna matau karamna season nagadagi amadi khudong thiba kayadagi karamna ngaktokadagi habigi matangda tangai fadana khangdaba yadaba ama oiribani maramaduna mass awareness cum training program asi lepalaitana jathaduna lakli amadi madung tarakpada su pangthokigani haina fongdoki
Lilong Sports Association LSA na sinduna tha sige kun mangadagi hoduna jail amajupna Lilong usoipokpida leiba Lilong Horebi College ground chatarakiba daramathoi suba Lilong Sports Week haukiba December 13 da lushin kibaga lunina magok mathang taraba sanaroi singda mana yenthokre Lilonggi horakliba naharol singme kaba chinjak amadi drug tagi lapthok naba pandamda chatarakiba Sports Week lushin bagi tharamda Manipur lenga ki Power Department ki Superintending Engineer Global Excellence Awardee Dr. Muhammad Riazuddin Khan LSA की President to Oriba Treasuries Amadi Account Department की Retired Assistant Director Alhas Muhammad Abdul Hay Manipur Lenga की Water Resources Amadi Fisheries की Deputy Secretary MD Ismat Khan Water Resources की EE Engineer Imtiaz Movet की AE Abdul Karim Technopal Machi की Range Forest Officer MD Salahuddin Khan Lilong United Development Forum की Advisor MD Nasir Khan alias Oja Imam Minority Morcha VCP Manipur State की President MKM Askar Ali AI Nur Foundation की Provider Alhas Abdul Wahid Lilong Usoipokpidagi Mufti MD Sabir Saha Amadi AI Hayat की Al-Hayat ki Provider Alhas Ayub Khan na President Members sing oina saruya ki nupa amasung nupi ki kangluf haina khaidok laga football kabaddi badminton tug of war na chingba tongan ba event kaya da sanaroi chamanga hen bana athoi hentana kiba aduda MYC Lilong ubak thong na gold 38 silver 13 amadi bronze 6 punna medal kuntra marit fangduna overall champion oikre Lodina CMDO na gold taramari silver tarat amadi bronze tarahumdoi punna medal nimfu mari fangduna runners of Dakre Sports Week asida mako mathang taraklaba sanaroi singda mitunglen singna manamathum su yantoki Arabida maraba pa amhana pizari Manipur की hauzik oriba film की matangda New Delhi da awang bathang ki mifum ama Census 2026-27 magi maramda hanan ki trauma census tawaya social workers Northeast Windona Sandok Saribani Midangi Pau Matang Sadaloi Zare, being Tabiriba Singbum Kahana, Jan Mabamna Kurumjari.